ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯥꯔꯧꯒꯅꯨ ꯐꯖꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯕ ꯍꯩꯕ ꯈꯪꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭री ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯐꯪꯗꯦ ꯑꯩ ꯑꯣꯄꯟ ꯍꯥꯏꯔꯤꯁꯤꯅꯦ ꯍꯩꯔꯦ ꯍꯩꯔꯦ ꯍꯩꯔꯦꯅ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯐꯖꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯤ ꯍꯤꯁꯇ꯭ꯔꯤꯅꯦꯅ ꯐꯖꯅ ꯄꯨꯊꯣꯛꯑꯒ ꯄꯤꯔꯒ ꯏꯍꯜꯂꯒ ꯄꯥꯕ ꯉꯝꯕ ꯍꯤꯁꯇ꯭री ꯂꯥꯏꯔꯤꯛ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕꯅ ꯏꯔꯝꯕꯗꯨ ꯅꯠꯇꯕ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯩꯇ꯭ꯔꯗꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯩꯔꯣꯏ ꯑꯗꯨꯅ ꯁꯤꯚꯤꯜ ꯁꯔꯚꯤꯁꯇ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯏꯟꯗꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯀꯩꯅ ꯂꯧꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯐꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯎꯍꯟꯅꯕꯒꯤ ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯋꯥꯡꯈꯠꯅꯕꯒꯤ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯆꯍꯤ 2-3 ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯥꯏ ꯚꯔꯆꯨꯑꯦꯜ ꯇꯧꯔꯝꯃꯦ UPSCꯒꯤ ꯊꯥꯅꯅꯕꯒꯤ ꯀꯣꯆꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯃꯗꯨꯒꯤ ꯀꯣꯆꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯋꯥꯔꯤꯕ ꯃꯁꯥꯅꯗꯤ ꯐꯒꯠꯂꯛꯄ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯛꯄ competition yawningakpa somdadi masadu apambadu gi beer kharsa puba ngamdaba delhi da leinabagi bharat thiba ngamdaba madugi phi thiba ngamdaba madugi awaba mayamdo madu urakanda aikoina karor ani ga lak marifu changna hana karor amaga makhai mukda virtual torambani IS IPS IRS IAS mayam sigi compete yawnanaba ngamnanaba ado madagidi amuk pelaktana aikoi sidaida adagi oja sing moi professor singdu aikoina request torokanda no yaragadi manipur da laga coaching to biyo direct coaching to bujna hena effective boini na hairakanda aikoi satra chani exam tor matungda khallaga direct coaching piba sahi ani ahum sure aduga by virtual the people that is satra masing yame chahum chamri gi mathak madugi coaching phangaba satra na satri singdu in case IAS phangba ngamdrasu IPS phangba ngamdrasu so many examinations nation sidalai India da makhal makhagi post office ki bank ki adugi adagi adu once UPSC ki coaching phanguraba madugi knowledge leirabaduna di makhagi lakpa competition sing da yawudadi amna common adumaina tarokanda khoi masi fajana khallakanda tawrapani free dani tawraise free adi family du da khoi lupa ama puthonde angang du da lupa ama puthonde loina coaching tawholi du free ni oja sing do khoina sida paisa piraga kauraga thammi similarly adugi mathang da ngasi tawrais higher education da akhoi manipur gi masa IIT da sima yawe hebagi akhoi taba phangtaba adagi NEET ki medical gi kari gi tawraga su exam tawraga su AIMS kumba da kari kumba da madugi akhoi facility leiraktaba aduna ngasidi adugi mayam duni khallakanda akhoi sigi direct two way ni question hangba yai tawbe tammine na adagi lecture torop style duna te basigi post interactive ne forever aduna ikai ba yaro sidadi forever nangi mind da nangna khangningi ba leiba mayam do hangakanda noigi knowledge talakanda haiba sugumba IIT gi IIT gi or sigi NEET ki tawriba mayam si noi adudagi di noi si mapung phaba knowledge leiba mi amai do oiduni because you are the pillar of the society you ngasi ge satra sings pillar phatradi nation norm me akhoi manipur da waruganu fajana manipur gi history iba hiba khangba akhoi history lairik ama paba phangde ai open hairisne haire na leiramiba mayam si fajana prithibi da akhoi gi manipur gi si history ne na fajana puthoga piraga ihallaga paba ngamba history lairik ama ngasi manipur da oja sanajaubuna irambadu nattaba ai thengadribra in khal hi professor gangmai na irambasule adubu I am not criticizing sude ngasi tholaiba history mayam se akhoi bu division tawramiba distorted history mayam se akhoi bu thugairamiba akhoi bu kaina halamiba mayam se masi mapung phada history dagine mapung phaba history with documentary evidence and proof even matam da akhoi manipur da akhoi masen bhap tanadaba thoningai sulai lete matam gi magi aning pai de iramba potuna mar kana not based on the reality facts darbar gi ningthau palinga gi natragane British matam gi madugi mamda court torga fajana phongba adu oraga de khoi manipur da ngasi sector yan roibagi wakhalon lainari si leiramoi ai ge fail ni aduna husi lari ama iba phongba ai jete ira phongane ai jete ira phongge aduna taba ai nine compact oi aduga reality the basis of facts the gimpham oiba ado itadi madugi proof to like kanamtana kainda claim to bangama khoi di madugi facts mayam do loina divert toroga magi nganga ki chatkibani na distorted mayam na punjala kana khoi chusi ai khoi karai da leige se confusion create oration who we are isa hangjare akhoi se kana oir akhoi kari oir me kana hangai se akhoi gi madu leite bani ado bodi education minister kan tanara ge koi syllabus Samtong na koi syllabus committee seme Manipur da tribe kaya lege se kana khange Manipur da tribe kaya lege se khoi satra satri khoi imagine mayam marakta or praja gi marakta kaya khange
tribe kaya lege recognize the word tribe kaya lay kari kari lon ngangi si bhawa koi khangdri yang wali khoi aduna ne khoi na karmai tor kan khoi isa sing khoi society se education phajana leiraba kangbo knowledge phajana leiraba kangbo na mi khana ningoi nattaba thabak tongningoi pamdaba thabak tongningoi with proper procedures rule of law maintain tor kani ngaklak kani we are Indians our Indian constitution gi manung dani khoi na ngasi whatever khoi na ngasi tawriba punamak ado India gi oneness unity nga paisi depend on us khoi na ngakna kana ngakani aduna India gi oneness unity madugi constitution na kari khoi da piri ba hak si mayam si phajana khoi nainaraga khoi gi life se khoi na tawga thabak singa tawragadi khana chaina ba su leiroi aduna khoi sigi ngasi khalli bi cha sing na khoi kari gumba sigi coaching si loir matung da noi march april swa da noi examination ama leini madugi examination du da pass tor ba kangbu do gi changa da ba khorsa parsa puna mak state government na puthok ko doin na akhoi school fagaran si na mission ma tor khris everybody cannot afford in the private schools lairaba family amana ai yumdang na ba nungai ba dugi masadu private school da afabada tamma matamna isa su tamaning banina law yo nayeba tolok masa masu chaba sing pencil bandhan thamaga tolo bandhan thama like tam nayo atuk madik wan adagi ne khoine school fagaran ji na ina hos khoi government school fagaran ji lakpa dagi hosi noi yam nungai ramani hana leiram da infrastructure hana leiram da teaching style oja sing ki quality oja sing da khoi special training period never before it was happened was asking the trend to bose koina star education ni makada we are giving training to the teachers how to teach the students school phagaran ji ki da hanai khoi gi pre primary dagi na 12 class phaugi sig se samna da bogi gap leram pre primary dagi na class 1 jump to bokanda private school gumda kari gumda chatna giba admission gi khudong sa da leba madu gi difficulties me am su yenga kan dai khoina aduna hosi school phagaran ji gi makha dai khoin dorse pre primary dagi na up to 12 phau bose koi samna le aduna ni hosi khoi gi government schools am no hosi phagalai se pass percentage 80% hela topper yaura bani government school dagi topper puthora bani adu si school phagaran ji du gi mayam ne school phagaran ji da hana paisa lai tabani na khoi kendra mamda school amamong khalor mani school humpu then second term the school humpu maga 120 handakti another 120 ma pura center de ge khoi madu ge handak help fange aduna college phagaran ki so yam kan honari aduna aina masi mayam palai jatai nate education habisi is the backbone of the society education yaw jagadi yaroi hujin han sidai da irang ama thoi do mi maming du gi card am puthui ai maming si kowe the maming du mamang da bhi thab bhi biji kari no na phuye biji ki do happy no example ma sa ma khangne akhoi yam wali hoi tamga da ba khanga da ba aduna nga sai ge ina ko hojik manipur gi oi ba no manipur amala ani general knowledge book ama especially for manipur tribe ke ale kari kari language ngangi kari kari sin chak chai moi gi traditional kari artery kari no moi kari sen nei kari dawi karai karai de lei missing population kaya no madu gi mla machine na kaya no hoje school college sala sala hang manipur gi mla kaya le am khangdam mla machine khangba satra yam da bani ba yengo ba maram adom da sang de mp machine kaya no khangwai ko maram makta di pawmi sing hanga set da ta ba khoi kai aduna ne khoi no hoje gi knowledge sathi na what khazani ko aduna akhoi we should concentrate on education aduna akhoi gi masai na hai khiba akhoi youth singi prime minister modi ji gi the launch of give scheme mama I taking the advantage of today's gathering pilot project offer an excellent opportunity for young people across the nation with a total of 1.25 lakh internship available youth from the state of manipur can benefit from 1.25 lakhs internship mioi lakh amaga lising kun manga internship opportunity offered to across the country for those who wish to avail the opportunity within the state of manipur there are 76 internship slots available. This initiative aims to empower the youth by providing hands-on training, enhancing employability, and building a skilled workforce for the future. It aims to provide internship opportunities to 1 crore youths in the top 500 companies in 5 years. Sigi posima koi formally khabar da haptorage open advertisement hoina torage masida ju youth mayam ama thamongi lising toruk khongdoi ni to with skill training ga kona na to goda ba am sigi posima su
नखोई मयाम होय सिगी ngasi laisni noi gi ama legre but aina manipur gi larger people singi interest ai laukthok chabani sugum bagi scheme sisu khara yauna na bai koi honase akoi yam kan honase ai khoi manipur da huji as lore na prithvi lore keno spain urumuni spain ga do huji shahar do bau laitre ba puloi loire adagi karai da america gi oklahoma yum bau da cyclone sumaina naihal laga chale yum bau leite means global warming ne aduna let us plant tree uthase akhoi gi nadak ma moi sikhan ma mayam se masi campaign moina ne hayeng lang chila nang tro kanda माँ के नाम एक पेड़ दो मोदी जी की अमा मम नोय नंग थालो को और उनिंगथो मेरे पास में है उनिंगथो से अखोई की स्टेट की ट्री नी खुजे इंगोंदा मधु की नोई हुमफू की कोना न बलई ना माउदे पोलकने उनिंगथो दो अमा मम ऑनरेबल प्राइम मिनिस्टर मोदी जी की माँ के नाम एक पेड़ अदो उनको लोय न थानसे थासी को मयाम मम ओके थैंक यू मयाम पुनम मंगोलोयो शांति सोइदन लानी यमो ngarang nungaitra thadau se ariba aikoina hek bhab tarakodagi radio da thadau gi program la thadau program ta si gaina tauba adugumba tribe tuni nominini sumna guwahati da convention tawraga phammaga meeting tawraga moi sam sani phamma kana moi laukthokre we support nrc we support war on drugs aduna moina madu hairak kodagi di manipur gi civil society mayam loina welcome tawraido thadau community na piraiba moina hairaiba pose khoi kano welcome tawena se amat somoi dei haidi bhat another gap kineba aduga peace langna bani haidina we cannot compromise our core issues inclusive ne haidina mapan ne loi pusalaga inclusive ne na loi thamam bai di bire noi government di madum khoi ngam moi madu akhoi gi missing si gi distinct oi base khoi protect torom da bai akhoi gi distinct akhoi indigenous people singi the old settlers singi madugi pochi de khoi madugi damta ne khoi na ngasi kidang wa min rise ngasi gi generation later di tungi generation aduna amakhangna we are indians kaugunu always india gi fiwa nungda laibadagi ngasi khoi sai tare khunda khoda khoi kidorome awana adu ngasi di india gi manungda leiro matungda khoi ya proud indian noina kainom tawbuda lepaga amato oine leirini aduna kana gumba anti national loibasing madu khoi compromise soroi aduga india gi apunba kanba manipur gi apunba kanba si it is our commitment koi government gi sab commitment ne ana mayam ai wafam kharje thamjar gai sa noi mongolo yo ngasi gi na khoi humfu se sidagi noi sab awang bathaki higher education pham kana manipur ima ngalan se bharat ngalan se ko thank you jai hind